AI na journalism da achauba sapu ama piri sapu asina kadai phauba achumba maikai da pugani haibadudi achauba wahang ama oiri haina IPR ge secretary Hungyo Warsangna phongdokre wafam asi applications of AI in journalism and media fact checking haiba hiramda Directorate of Information and Public Relations na sinduna pangthokhiba nomagi oiba media sensitization workshop amada mahangna phongdokhibani DIPR gi auditorium hall da DIPR gi director Dr. T. Hai Saranjit yauna pangthokhiba thauram aduga mari leinana Hongyo Warsang na hai journalism haibasi thaudok wathok singi marik chumba paudam miyam da yauhanba aduni adubu social media na pirakliba sapu asina maram oiraga ngasidi achumba pauna karambano aduga aranba pauna karambano haiba khandokpada aruba ama oire matam amadadi ayukta pauche पाबगे हैनबी लेरमी अदुबो मतमगी होंगलकपगी मतुंग इन्ना पाउचे पाबगे हैनबीसु मांगथरकले अखोइना अपाम्बा खंगनिंगबा पाउ खुदिंगमाक मोबाइल फोन दा फंगबा ngamlakpadagi ahongba asi lakpani oirakliba phibam asida journalism amasung social media ani gi marakta khenaba laita bagum tawrakli artificial intelligence AI gi matam asidi competition su ka hena wangkhatnaraklaba matamni AI na journalism da achauba sapu ama piribani adubu sapu asina kadai phauba achumba maikai romda pugani haiba asidi achauba wahang ama oiri AI haibasi yamna tamthiba ahongba amani adubu AI asi journalism gi yamna kanaba khutlai ama oina sijinnarabade yamna afaba maikai da puba ngamgani ngasidi malemgi mafam kayada AI tool kaya sijinnaduna data analysis fact checking na chingbasingi thabak kayada chathare amadi masina yamna laina AI gi khudong chaba lowba ngamle AI na pirakliba information pumnamak asi karigumba matamda semdok sadok rakpasu yaudaba natte matang asida journalist singna AI gi report asi matau karamna fact checking tawgani haibasi khangjinbagi tangai phadaba lei masimak achauba challenge amani Manipur gumba yamna sensitive oiba state amada pau ama miyamda lanna yaukhiba matamda kari oirakani haibasi khalubada akiba gi masakni haujik social media da numit khudingi e pau kaya ama uba phangli social media da thagatlakliba e pau sing kadai phauba authentic oibage haibadu hana khangdokpa mathau tai maram aduna media gi thabak tawbiriba singnasu thabak tawba matamda yamna cheksinba matam oire information pibadi araibani luribadi misinformation asini sensitive oiba issue amagi matangda aranba information ama sandorakpa matamda maduna aikhoigi khunai asida oihallakadaba khudong chadaba kaya adu hana aikhoina nainabaga loinana fact check ta hoba mathau tai maram aduna AI gi matam asida journalist singna miyamda achumba pau yauhanbada yamna achauba thaudang lei haina mahakna makhatana phungdokhi thauram adugi technical session da Cube 10 Technology Private Limited ki chairman Dr. Haubam Joyrembana AI Myth and Reality Manipur Technical University ki Computer Science Department ki head Dr. Angom Buduna AI powered newsroom productivity and verification haiba hiramda wangangki public ta chakdaba information si nakoina sumaina oye hena achum aran jinoina tawraga differentiate tawraga khoi public domain na thadopi rakda khoi journalism especially khoi manipur gi with the current situation nakoina leibisida yamna help tawgra yamna important oigra haibisi khangamani noina social media da khangamani karmaina semra information si लाना हजिक थोइसे मरक खरदि अखोइगी फैमिली सिंगसु असि ओइरे हाय कोन येंगमदि सेंग बोरमदब माना सि तौने मोइना सि थोए सिना थोए चिंग लेबसे स्पेशली अखोइ रूरल एरियास ले म्याम दो लोइना चलि इन्फॉर्मेशन थाजग्रे बना सो यू हैव अ लॉट्स ऑफ रोल टू प्ले फॉर जर्नलिज्म सिको यू हैव टू फाइंड द ट्रूथ नो द ट्रूथ अदुगा अचुमसु सिने हायबसे अखोइना खंदो अखोइना स्प्रेड तौसी इंपोर्टेंट ओइ ब्राइन खले